ꯌꯦꯡꯉꯨ ꯉꯝꯕ ꯁꯛꯍꯦꯟꯕꯤ ꯍꯦꯂꯣꯏꯗꯨ ꯂꯥꯏꯅ ꯐꯥꯒꯦ ꯍꯥꯏꯔꯕꯗꯤ ꯍꯦꯟꯇꯥꯛꯇꯨꯅ ꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯇꯩꯁꯤꯜꯂꯒ ꯃꯥꯕꯨ ꯀꯧꯗꯨꯅ ꯊꯤꯌꯨ ꯍꯦꯟꯇꯥꯛꯀꯤ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯍꯦꯂꯣꯏꯗꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯦ ꯀꯔꯤ ꯋꯥꯅꯣꯗ ꯄꯨꯄꯨ ꯇꯣꯝꯕ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯍꯦꯂꯣꯏꯗꯨ ꯊꯤꯔꯨꯗꯣꯏꯅꯣ ꯑꯣꯟꯊꯣꯛꯄ ꯅꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤꯗ ꯑꯗꯣ ꯍꯦꯟꯇꯥꯛꯇꯨ ꯇꯩꯁꯜꯂꯕꯗꯤ ꯍꯦꯂꯣꯏꯗꯨꯅ ꯅꯇꯨꯡꯗ ꯍꯦꯛꯇ ꯇꯥꯟꯅꯔꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯑꯣ ꯍꯦꯂꯣꯏ ꯐꯥꯒꯦ ꯍꯥꯏꯔꯗꯤ ꯍꯛꯆꯥꯡꯅ ꯍꯦꯟꯇꯥꯛ ꯇꯩꯒꯗꯕ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤꯅꯦ ꯇꯣꯅꯥꯎ ꯀꯗꯣꯝꯗꯒꯤ ꯃꯅꯝꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯁꯤꯅ ꯍꯥ ꯍꯥꯏ ꯑꯗꯨꯛ ꯅꯝꯊꯤꯕ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥ ꯅꯪꯕꯨ ꯇꯣꯅꯥꯎ ꯍꯥꯏꯕ ꯍꯨꯔꯥꯟꯕꯗꯨ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯁꯤ ꯌꯧꯔꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯂꯔꯣꯏ ꯍꯦ ꯌꯥꯔꯦ ꯍꯦ ꯇꯣꯛꯂꯣ ꯀ꯭ꯋꯦꯛ ꯀꯔꯤ ꯆꯥꯒꯦꯅ ꯈꯣꯡꯉꯤꯅꯣ ꯈꯪꯗꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯩꯅ ꯁꯣꯝꯗ ꯍꯦꯂꯣꯏꯗꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯟꯒꯤ ꯗꯣꯂꯥꯟ ꯀꯟꯅ ꯁꯥꯒꯠꯂꯤ ꯑꯗꯨꯒ ꯅꯣꯏ ꯀꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯡꯒꯪ ꯑꯃꯗ ꯕꯣꯂꯥ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯕꯣꯂꯥ ꯈꯥꯡꯄꯣꯛꯁꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯃꯥ ꯃꯆꯥ ꯈꯛ ꯂꯩꯔꯝꯃꯤ ꯕꯣꯂꯥꯒꯤ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯁꯥ ꯉꯥꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯨꯏ ꯑꯃꯅꯦ ꯍꯧꯗꯣꯡ ꯑꯃꯅꯦ ꯑꯗꯨꯒ ꯀ꯭ꯋꯥꯛ ꯑꯃꯒ ꯁꯥ ꯑꯍꯨꯝ ꯑꯁꯤ ꯕꯣꯂꯥꯒ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃꯗꯤ ꯕꯣꯂꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯀ꯭ꯋꯥꯛ ꯍꯨꯏ ꯍꯧꯗꯣꯡ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤ ꯎꯃꯪ ꯑꯃꯗ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯎꯔꯨ ꯎꯪꯁꯤꯟꯗꯨꯅ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩꯔꯝꯃꯤ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯨꯏꯒ ꯍꯧꯗꯣꯡꯒꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯈꯣꯠꯇꯣꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯈꯣꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯎꯆꯤ ꯃꯆꯥ ꯑꯃ ꯆꯦꯟꯊꯣꯔꯛꯏ ꯎꯆꯤ ꯃꯆꯥꯗꯨ ꯍꯨꯏ ꯑꯗꯨꯒꯤ ꯃꯈꯣꯡꯅ ꯆꯞꯁꯤꯟꯗꯨꯅ ꯊꯝꯃꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯎꯆꯤ ꯑꯗꯨꯕꯨ ꯆꯥꯒꯦ ꯇꯧꯕꯗ ꯕꯣꯂꯥꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯇꯥꯞ ꯂꯥꯎꯅ ꯄꯝꯈꯠꯂꯒ ꯎꯆꯤ ꯑꯗꯨꯕꯨ ꯆꯥꯒꯅꯨ ꯍꯥꯏꯔꯝꯃꯤ ꯍꯧꯗꯣꯡ ꯑꯗꯨꯅꯁꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯎꯆꯤ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯁꯦ ꯍꯥꯏꯔꯛꯂꯝꯃꯤ ꯕꯣꯂꯥꯅ ꯎꯆꯤ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯈꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯕꯣꯂꯥꯒꯤ ꯃꯃꯥꯅꯁꯨ ꯎꯆꯤ ꯑꯗꯨꯕꯨ ꯎꯕꯗ ꯃꯁꯤꯒꯤ ꯎꯆꯤ ꯑꯁꯤꯗꯤ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯄꯝꯕꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯎꯆꯤ ꯑꯗꯨꯁꯨ ꯕꯣꯂꯥ ꯃꯃꯥ ꯃꯆꯥꯅ ꯌꯣꯛꯄꯤꯔꯝꯃꯤ ꯅꯣꯡꯃꯗꯤ ꯎꯆꯤ ꯑꯗꯨꯅ ꯂꯩꯅꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯍꯨꯠꯂꯝꯃꯤ ꯁꯨꯝ ꯂꯨꯊꯅ ꯍꯨꯠꯂꯒ ꯂꯩꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯕꯣꯂꯥꯗ ꯄꯤꯔꯝꯃꯤ ꯕꯣꯂꯥꯅ ꯌꯥꯝꯅ ꯉꯛꯅ ꯎꯆꯤꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗꯗꯤ ꯁꯅꯥ ꯃꯇꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥ ꯃꯇꯨꯝ ꯑꯗꯨ ꯎꯕꯗ ꯕꯣꯂꯥ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯁꯨꯝꯅ ꯎꯆꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯃꯝ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯕꯣꯂꯥꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯌꯨꯝ ꯑꯃꯁꯨ ꯁꯥꯔꯗꯨꯅ ꯁꯥ ꯎꯆꯦꯛꯁꯤꯡꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯕꯣꯂꯥꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯕꯣꯂꯥꯕꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯅꯕ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ ꯕꯣꯂꯥꯅꯁꯨ ꯃꯃꯥꯒꯤ ꯋꯥꯐꯝꯗꯨ ꯌꯥꯔꯗꯨꯅ ꯏꯃꯥꯅ ꯑꯄꯥꯝꯕ ꯅꯃꯧ ꯊꯤꯕꯤꯔꯣ ꯅꯆꯥꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯕꯣꯂꯥꯒꯤ ꯃꯃꯥꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯃ ꯕꯣꯂꯥꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯕꯣꯂꯥꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨ ꯍꯔꯥꯎ ꯌꯥꯔꯛꯂꯝꯃꯤ ꯕꯣꯂꯥꯒꯤ ꯃꯃꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯃꯃꯧ ꯂꯥꯛꯑꯒ ꯁꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯖꯔꯕ ꯈꯨꯗꯣꯞ ꯑꯃꯁꯨ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯉꯥꯛꯇꯅ ꯁꯥꯕꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯕꯣꯂꯥ ꯀꯧꯁꯤꯟꯗꯨꯅ ꯌꯦꯡꯉꯨ ꯈꯨꯗꯣꯞ ꯑꯁꯦ ꯏꯃꯥꯅ ꯏꯃꯧꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯗꯅ ꯁꯥꯍꯟꯕꯅꯤ ꯃꯁꯤꯕꯨ ꯐꯖꯒꯗ꯭ꯔꯥ
ꯕꯣꯂꯥꯅꯁꯨ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯣꯏ ꯏꯃꯥ ꯈꯨꯗꯣꯞ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯦ, ꯏꯃꯧ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯂꯥꯛꯍꯟꯅꯤꯡꯈ꯭ꯔꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯕꯣꯂꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯣꯂꯥꯅ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯃꯥꯅ ꯀꯞꯇꯨꯅ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯏꯃꯧꯒꯤꯗꯃꯛꯇ ꯁꯥꯖꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯀꯞꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯣꯂꯥꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯦ꯫ ꯏꯃꯥ, ꯅꯍꯥꯛꯅ ꯊꯝꯐꯝ ꯀꯥꯎꯈꯤꯕ ꯑꯣꯏꯔꯝꯒꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯐꯖꯅ ꯑꯃꯨꯛꯇ ꯊꯤꯈꯤꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯩꯅ ꯊꯝꯐꯝ ꯀꯥꯎꯕ ꯅꯠꯇꯦ, ꯏꯃꯥꯅ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯌꯨꯝ ꯀꯩ ꯈꯔ ꯁꯦꯝꯖꯤꯟꯅꯕ ꯍꯥꯏꯗꯅ ꯃꯤ ꯑꯃ ꯅꯦꯛꯂꯨꯕꯅꯤ, ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯔꯒ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯣꯂꯥꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯃꯗꯨꯗꯒꯤ ꯕꯣꯂꯥꯅ ꯃꯥꯒꯤ ꯍꯨꯏ, ꯍꯧꯗꯣꯡ, ꯀ꯭ꯋꯥꯛ, ꯎꯆꯤꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯃꯔꯤꯅ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯐꯪꯅꯕ ꯊꯤꯔꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯍꯣꯏ, ꯑꯩꯈꯣꯏꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯃꯔꯤ ꯍꯨꯔꯥꯟꯕꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯈ꯭ꯔꯦ꯫ ꯍꯨꯏ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯑꯗꯨ ꯃꯅꯝ ꯅꯝꯗꯨꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯁꯤꯒꯤ ꯇꯨꯔꯦꯜ ꯑꯁꯦ ꯂꯥꯟꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯜꯂꯒ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯨꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯎꯆꯤꯒ ꯍꯧꯗꯣꯡꯒꯗꯨ ꯇꯣꯡꯍꯜꯂꯦ, ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯨꯝꯗꯨꯅ ꯂꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯃꯊꯛꯇ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯑꯁꯨꯝꯅ ꯁꯨꯝ ꯆꯠꯂꯒ ꯂꯩꯔꯕꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯂꯔꯣꯏ, ꯍꯨꯔꯥꯟꯕ ꯑꯗꯨ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯑꯗꯨꯅ ꯃꯔꯨꯞ ꯀ꯭ꯋꯥꯛꯇꯤ ꯄꯥꯏꯕꯁꯨ ꯉꯝꯕꯅꯤ, ꯃꯔꯨꯞꯅ ꯄꯥꯏꯔꯒ ꯍꯨꯔꯥꯟꯕ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ, ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯔꯨꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯑꯃꯨꯛ ꯆꯠꯂꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀ꯭ꯋꯥꯛꯅꯁꯨ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅꯃꯛ ꯄꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯀ꯭ꯋꯥꯛꯄꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀ꯭ꯋꯥꯛ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯃꯔꯨꯞꯁꯥ, ꯍꯨꯔꯥꯟꯕ ꯑꯗꯨ ꯑꯩ ꯃꯁꯛ ꯈꯪꯂꯛꯂꯦ, ꯃꯍꯥꯛꯅ ꯂꯩꯍꯧꯕ ꯃꯐꯝꯁꯨ ꯑꯩ ꯈꯪꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯃꯥꯅꯤ, ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯈꯨꯠꯁꯥꯗ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯍꯧꯕꯗꯨ ꯑꯩꯅ ꯎꯔꯛꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯂꯝꯕꯤ ꯂꯝꯖꯤꯡꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯅ ꯆꯠꯂꯤꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯨꯏ ꯑꯗꯨ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯤꯛꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯗꯨꯅ ꯄꯥꯏꯔꯤꯕ ꯆꯩꯇꯨꯞ ꯑꯗꯨꯅ ꯍꯨꯏ ꯑꯗꯨꯗ ꯀꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯨꯏ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯑꯃꯨꯛ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ, ꯀꯝꯗꯧꯅ ꯈꯨꯗꯣꯞ ꯑꯁꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯂꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯀ꯭ꯋꯥꯛꯅ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ, ꯇꯟꯖꯥ ꯑꯃ ꯌꯦꯡꯈꯤꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯆꯥꯛꯌꯣꯝ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯎꯕꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯗꯣꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯨꯏꯅ ꯅꯍꯥꯛꯀꯤ ꯆꯥꯛ ꯂꯥꯝꯕꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝꯃꯗ ꯑꯃꯨꯛ ꯁꯤꯟꯅꯕ ꯑꯁꯤꯅꯤ, ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯣ ꯍꯥꯟꯅ ꯐꯪꯂꯕ ꯃꯇꯨꯡꯗ ꯆꯥꯕꯗꯨ ꯀꯣꯟꯅ ꯈꯟꯅꯈꯤꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯇꯨꯝꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯍꯨꯏꯅ ꯅꯨꯄꯥ ꯑꯁꯤꯅ ꯇꯨꯝꯂꯤꯉꯩ ꯈꯨꯗꯣꯞ ꯑꯁꯤ ꯂꯧꯍꯧꯔꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯇꯨꯝꯂꯝꯕꯗꯒꯤ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯈꯨꯠꯁꯥꯗꯒꯤ ꯂꯧꯊꯣꯛꯂꯒ ꯃꯌꯥꯗ ꯎꯝꯖꯤꯟꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯎꯆꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯩ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟ ꯆꯪꯁꯤꯜꯂꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯥꯗꯒꯤ ꯈꯨꯗꯣꯞ ꯑꯁꯤ ꯇꯥꯍꯜꯂꯛꯂꯒꯦ, ꯇꯥꯂꯛ ꯑꯗꯨꯗ ꯅꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯈꯨꯜꯂꯨ ꯍꯥꯏꯔꯛꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯎꯆꯤ ꯑꯗꯨ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯀꯥꯈꯠꯂꯒ ꯃꯍꯥꯛꯀꯤ ꯃꯃꯩꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟꯗ ꯊꯤꯟꯖꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯍꯛꯊꯤ ꯈꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯛꯊꯤ ꯈꯟꯕꯗ ꯈꯨꯗꯣꯞ ꯑꯗꯨ ꯄꯥꯏꯊꯣꯔꯛꯏ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯍꯧꯗꯣꯡꯅ ꯈꯨꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯍꯨꯏꯅ ꯆꯣꯡꯁꯤꯟꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯤꯛꯂꯝꯃꯤ ꯀ꯭ꯋꯥꯛꯀ ꯍꯧꯗꯣꯡꯒꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯌꯦꯟ ꯃꯇꯨꯝ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯌꯦꯟ ꯃꯇꯨꯝ ꯑꯗꯨ ꯎꯕꯗ ꯍꯧꯗꯣꯡ ꯑꯗꯨ ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯌꯥꯅ ꯆꯤꯛꯂꯛꯄ ꯈꯨꯗꯣꯞꯇꯨ ꯃꯈꯥꯗ ꯊꯝꯂꯒ ꯌꯦꯟ ꯃꯇꯨꯝ ꯑꯗꯨꯕꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯎꯆꯦꯛ ꯈꯨꯅꯨ ꯈꯔꯪ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯆꯦꯟꯗꯨꯅ ꯑꯃꯨꯛ ꯄꯨꯈꯤꯔꯝꯃꯤ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯄꯥꯈꯠꯅ लाउदुना ꯂꯩꯍꯧꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯎꯆꯤꯗꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯕꯒꯦ ꯈꯨꯗꯣꯞ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯈꯨꯅꯨ ꯈꯔꯪꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯇꯥꯕꯗ ꯎꯆꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯎꯆꯤ ꯑꯗꯨꯅ ꯍꯧꯗꯣꯡꯒꯤ ꯃꯅꯥꯀꯣꯡꯗ ꯆꯪꯁꯤꯜꯂꯒ ꯂꯣꯟꯅ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯎꯆꯤ ꯑꯗꯨ ꯈꯨꯅꯨ ꯈꯔꯪꯒꯤ ꯃꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯒ ꯑꯁꯤꯕ ꯁꯥꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯁꯤꯕ ꯎꯆꯤ ꯑꯗꯨ ꯎꯕꯗ ꯈꯨꯅꯨ ꯈꯔꯪꯗꯨ ꯄꯥꯏꯊꯔꯛꯇꯨꯅ ꯃꯌꯥꯗꯒꯤ ꯈꯨꯗꯣꯞꯇꯨ ꯃꯈꯥꯗ ꯊꯥꯗꯔꯒ ꯎꯆꯤ ꯑꯗꯨꯕꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯍꯧꯗꯣꯡꯗꯨ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯃꯌꯥꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯎꯆꯤ ꯑꯗꯨꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯜꯂꯛꯄꯗ ꯀ꯭ꯋꯥꯛꯀ ꯍꯨꯏꯒ ꯊꯦꯡꯅꯔꯝꯃꯤ ꯎꯆꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯍꯨꯏꯅ ꯈꯨꯗꯣꯞ ꯑꯗꯣ ꯃꯥ ꯑꯃꯨꯛ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯨꯏꯒꯤ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯂꯥꯜꯂꯛꯄ ꯇꯨꯔꯦꯜ ꯑꯗꯨ ꯑꯃꯨꯛꯁꯨ ꯂꯥꯜꯂꯝꯃꯤ ꯍꯥꯟꯅꯒꯨꯝꯅ ꯍꯨꯏꯒꯤ ꯃꯅꯪꯒꯟꯗ ꯍꯧꯗꯣꯡꯒ ꯎꯆꯤꯒꯗꯨ ꯇꯣꯡꯍꯜꯂꯝꯃꯤ ꯇꯨꯔꯦꯜ ꯑꯗꯨ ꯁꯨꯝ ꯂꯥꯜꯂꯛꯄꯗ ꯍꯨꯏ ꯑꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯂꯗꯨꯅ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯊꯛꯄ ꯃꯇꯝꯗ ꯈꯨꯗꯣꯞ ꯑꯗꯨ ꯇꯨꯔꯦꯜꯗ ꯑꯃꯨꯛ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯟꯗꯛꯁꯨ ꯎꯆꯤꯅ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯝꯃꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯆꯦꯜꯂꯤꯕ ꯏꯁꯤꯡꯗꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯐꯥꯠꯇꯣꯛꯇꯨꯅ ꯃꯥꯏꯀꯩ ꯑꯣꯟꯅꯅ ꯆꯦꯜꯍꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯇꯨꯔꯦꯜꯗ ꯂꯩꯕ ꯉꯥꯁꯤꯡ ꯑꯗꯨ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯔꯛꯏ ꯉꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯅꯈꯣꯏ ꯃꯔꯤꯅ ꯀꯔꯤꯒꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯁꯤꯠꯇꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯎꯆꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯞ ꯑꯃ ꯇꯨꯔꯦꯜ ꯑꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯉꯥ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯉꯥ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯉꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯉꯥ ꯃꯅꯥꯏꯁꯤꯡꯗ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯐꯪꯅꯕ ꯊꯤꯌꯨ ꯍꯥꯏꯔꯝꯃꯤ ꯉꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯉꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯐꯪꯅꯕ ꯊꯤꯔꯝꯃꯤ ꯀꯣꯟꯅꯊꯪꯗ ꯉꯥ ꯑꯃꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯐꯪꯂꯝꯃꯤ ꯉꯥ ꯃꯆꯥ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯉꯥ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯝꯃꯤ ꯉꯥ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯎꯆꯤꯗ ꯁꯤꯟꯅꯈꯤꯔꯝꯃꯤ ꯈꯨꯗꯣꯞ ꯑꯗꯨ ꯐꯪꯕꯗꯒꯤ ꯍꯔꯥꯎꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯐꯥꯊꯔꯗꯨꯅ ꯑꯃꯨꯛ ꯆꯦꯜꯍꯜꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯨꯏ ꯍꯧꯗꯣꯡ ꯀ꯭ꯋꯥꯛ ꯎꯆꯤ ꯃꯈꯣꯏ ꯃꯔꯤꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯕꯣꯂꯥ ꯃꯃꯥ ꯃꯆꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯁꯤꯟꯅꯈꯤꯔꯝꯃꯤ ꯕꯣꯂꯥ ꯃꯃꯥ ꯃꯆꯥꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯕꯣꯂꯥꯁꯨ ꯂꯨꯍꯣꯡꯂꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ